ꯇꯥꯕꯗ ꯃꯔꯣꯏꯕ ꯄꯥꯎ ꯆꯠꯊꯔꯤꯕ indefinite economic blockade asi ngasi ahing nongyai hangdoktrabadi fogokchau ikhaigi miyamna counter blockade chatharagani haikhre Pokchaba machanupi famlanba mapa sibagi chairang piu haina wakat mifam famkhre miyamgi khongchat chattuna Thobal police ta thomjinkhre Kakchin Kunau Lamkhai dagi Ithai fauba kilometer 10.3 sangba lambi asi amuk hana semlagani haina Minister WANGKHEMCHA na phongdokre Commonwealth Games lisingani kunithoi da gold amadi silver medal fanglakhrabi Saiko Mirabai amadi Sorokhaibam Vidyarani na mayumda halakpada miyamna harau tayamna airport ta okre Lilong Chingkha Makhada brown sugar sumfam ama thugaiduna malemgi kaithal da lupa crore kunithoi rom oigadaba kg 53 henba brown sugar pagat pangamkhre Amadi haukiba pung kunmari da Manipur gi oina COVID-19 gi anauba case kun thengnakhre asiba ani fiyaukre Kurumjari DEEPA SHAMURAILATPAM na Pony Prime Time News pizari hauzik pau sandok na pizari ngarang Bisnupur district ki Fogokchau ikai Ikoven ama mai tharamba amadi torbungda gari ama mai thakiba thongdok singi matangda law enforcing agent oriba police na kupna thizenduna achumba ama khangdoknaba honagadabani haina lamdam adomgi apunba luftara mari na taksinkhre Thogdok adugi matangda achumba karino khangdana kanglu furup ki wafam pusilaktuna miyamda lana uhannaba honarpa laibak thibani haina Development Organization Fogokchau Ikhaigi General Secretary Santi Kumar na phongdokre mangna makhatana haikibada haujik chathariba economic blockade ki khongjang asi ngasi ahing nongyai faubada hangdoktrabadi hayengdagi hauna counter blockade chathaba hauragani haina Jackson Wat thamakhre Hai di baik COVID nasi mai cak pasir ekoi na gari asi dah mai thagi betul lagi adu makoi dah ekoi na blame teruk pasir law enforcement dah lagi baik ciri nau singna masih matang tiga pilih hari raga hai di baik gari asi thawai baik driver adu hari kanda acuma mereka tu mangoni lobby raga pung train thui pau ki manung dah ekoi dah mereka cuma pau dah madu pipi kata ni loina na ngarang torbung bangla dah swift car ama sekhang dah bah mai marina 800 auto car ama tonggal lah akan dah ekoi na mai tharam akan dah hai di baik ciri nau singna sema koi pakat pada ki selak pada ki makam adu dah leram baik ciri nau kerana makoi bu katheng na thengna hobagi paudam ekoi na su mayam da su thamja khare law enforcement da lady bichinaw singa athuba matam da hairi ekoi na thamji pung trai thogi manung achuma paudam ado mayam da sindokpi ga dabani loina na amsuna haji kauri economic blockade ase ekoi Manipur praja da aduki mati chaikheng pi ba awa ba haibdo mase makoi na taliba demand ase government tobi praja khide tobi gano aduga ngasi ki nongai sau phauda makoi na thami ba economic blockade ase handokadabani kariguma handokta taragadi hayeng dagi ekoi Manipur pumba sida counter blockade tobani haidina ase media ki thongda aina se Masagi hek pokchaba machanupi bu nupi oibigi ikai khumnaba manghalli haibagi madalda Thobal Women Police na haukiba August 3 da faduna hauzik police custody da leiriba akoizam ibungo Elias Bungbabu sibagi cherak piu haiba khongjangda ngasi Thobal wangmataba Devi Mandov tap maira paibi ima ibel singna wakat mifam famkre Thobal wangmataba apunba maira paibi loop amasung Thobal wangmataba da leiba tongan ba club ahumna punna sinduna pangthokpa wakat mifam aduda saruk yakibi maira paibi AK Chitresori na paumi singda phongdorakpada asigumba masagi hek pokchaba machanupi bu nupi oibigi ikai khumnaba manghalliba myoi asi chumnagi charak pibagi mohutta sibagi charak piu aduga asigumba thodok asi khangna losinduna thamliba myoi singi apokpa mama amadi mahaki nupi atonbi animaksu faduna matik chaba charak pigadabani haiba wafam su thamlaki ngasigi wakat mifam adu loiraba matungda maira paibi miyam aduna Thobal police station fauba khongchat ama chatuna mara leiba bungba sibagi cherak pigadabani haiba kholau lauki tungda Thobal district ki SP KISHORCHANDRA haubizamga police Thobal police station da maira paibi gi luchingba singa wari sanaba adu da SP gi maikai degi thodok asigi matangda police ki maikai degi tawba yaba khudimak pangthoknaba hotnari miyamna su police na lokhalakliba thabak asida mateng pangnaba su appeal tawki
Prime Minister Gramin Sarak Yojana PMGSY की मखादा कक्चिंग खुनौ लमखाइदगी इथाई फाउबा किलोमीटर 10.6 सांगबा लंबी सेमबदा मवोंग मरिल ताना सेमलमद्रे अथुबा मतमदा लंबी असे अमुक हन्ना सेमगदवनी हाइना माहुत अमदी रूरल एंड डेवलपमेंट पंचायती राज मिनिस्टर युमनाम खेमचाना फोंदोक्रे सुकनु असेंबली कॉन्स्टिट्यूएंसी की एमएलए कांगुजम रंजितना असेंबली दा लंबी असी की मतंगदा पुखलखरबा मतुंगदा ngasi मिनिस्टर युमनाम खेमचाना एमएलए रंजित अमदी पीडब्ल्यूटी की एग्जीक्यूटिव इंजीनियर सिंह अमदी लंबी अदुबु सेमलिबा कॉन्ट्रैक्टर याउना लंबी अदुगी मफम सिंह कोइना चतुना येंसिनमिनकी येंसिनबादुदा सेमबा लोइखिबा था अहुम फाउबा फाद्रिङैदा कोइलास काइड हौरक्तुना अकुतपा पोर्ट होल कया लेरंबा थेंगनबा अमदी कांगलोन चुमना सेमलमदबदा मिनिस्टर मसामकना थेंगनकी लमदम अदोंगी मियामनसु मिनिस्टर की मफमदा लंबी असी निंगथीना सेमनबा मिनिस्टर की पुकनिंग चिंगसिलखे खोंगचत अदुगी मतंगदा मिनिस्टर खेमचाना हाई मियाम की खोलाव हाइबा असी ताइबंग मपुगी याथंगा चप मानै मियामना वाकलपदगी असेंबली फाउबा योरपा हाइबा सिदगी हेनबा वाकत अमता लेट्रे मियामना अपाम्बा मतुंग इन्ना ngasi कॉन्ट्रैक्टर मसा यावना लंबी असी पुन्ना येंसिनमिनरे अथुबा मतमदा अमुक हन्ना सेमनबा महाकी माइकैदगी पौताक पिरे कॉन्ट्रैक्टर ना अथुबा मतमदा अमुक हन्ना सेमलगनी मखाताना वाकलपगी मथौ ताद्रे लंबी असी निंगथिना सेमद्रबदे कॉन्ट्रैक्टर की बिल पिरोय हाइनसु फोंदोक्लमखि प्रजा के खोलाव इसी थोड़ी याथंग जमाने को प्रजा में आम खोलाव दुना एक जुसी लाई इमन तदी कमाई लागते प्रजा में आमना पेन दबदु बगी ऑनरेबल दिसामना हाउस द पुखले असेंबली और कोइसी अदुदे ना कंप्लेन जगह लेती दना को दे हदरी जेंग मिनरो से ना लाए येंगे पार्ट खरदा थिका तो बुसिंग सिगी जुम कंट्रल पदिनते मोइसु थिका मफम द लेतबा अदगी मोहरी नि गाई लाइसिंग सु थबु ससस लोचला पैसा द लो याना बत सुम होना बगो अद थबु समजन बाई तारे अद मोइसु सेक्शन येंगो हारे इंजीनियर सिंग सु खरा तोइन लागा यगिन बिरो दुगा सगे कनो इंजीनियर सिंग मरत लका के फोन फाउना बया बा कनो कंप्लेन तो ताबा याबम सिनबिरो सो दैट अपोय अमु योंगतना खोंगसत अदुदा सरुक याकिबा सुकनु एसी की एमएलए के रंजित ना फोंदोरपदा हाइरिबा लंबी असी मतम सांगना सेमबिरुद्रबा तुंगदा चही कुनगी मतुंगदा अमुक हना सेमलपने लंबी असी कक्चिंग अमसुंग बिष्णुपुर डिस्ट्रिक्ट अनि फाउनरिबा यामनमक मरु ओइख्रबा लंबी अमने मतम कुइनदगी मतुंगदा सेमलकपा लंबी ओइबना निंगथीना मोंग मरिल ताना सेमहनिंगबदगी खुंजासिंगना मीडिया अमदि सोशल मीडिया दा थागलकपदगी मियाम की मिहुत अमा असेंबली मिफमदा लंबी असी की मतंगदा पुखतखिबने मदुगी मखा तारकपा ओइना ngasi असी मतम थानरका मिनिस्टर खेमचानगा लोइनना पुन्ना येंसिनमिनखिबनि हाइखि अना अनिरक सूब कारप PMGSY की अहम फेस कोयलास थाब हौरे फुल लेंग से थादी 10.7 किलोमीटर ने इथाई बेरेस थोंगोंग योदोरिबने अदुबु सूरिब थबक से यामना सब स्टैंडर्ड होइबा प्रजा सिंग सेटिस्फाई होइदो अदुना यामना मरु होइबा चही कुनगी मतुंगदा हंदा खक्ता उसिना चिन्ना RDN द PR की मखादा हापिरगा लाकांदा थबक की क्वालिटी से मेंटेन तौदना सुरकपसिदा प्रजाना लावरकपदगी हंदक चथगी बदुंग सेशन दुदा इना बाइगै सोंगी रिप्रेजेंटेटिव अमोइना इन पुखतखिबने दो मिनिस्टर चिनावसी डिपार्टमेंट की असोब खरा लई मरमदी सूरिबा थबक से अथॉरिटी ओरिबा डिपार्टमेंट की मिशनरी ओरिबा इंजीनियर सिंगना मसी मतम अदि लागा करमाइन तौरगा मदुगी मोइगी सुबम थोकपक बागी कनोदु यौना सूरिबा सुदबरा हाबसी येंगदबगी अहोब अमसु लैरे कॉन्ट्रैक्टर की साइड तगी सु खरा तौरगा अदुम याना तौरगा लोइखगा लोइरे हाबे मोंद सुरे अना गसी सिगी फिबम से अखोइदि मियाम की मिहुत ओइना कारिबनिना मियाम की खोलावदुनि अखोइने असेंबली द थमुरि National Handloom Day celebration amadi launching of Cluster Development Program की थौरम Directorate of Handloom and Textiles Government of Manipur na sinduna Palace Compound leiba City Convention Center da pangthokpa की थौरम दा lamdam asigi miyamna sariba handloom amadi handicraft की pothok sing aikhoi की chauthok chaningai ni haina Textile Commerce and Industry की Minister Nemcha Kipgen na phongdokre थौरम अदुदा Minister Nemcha Kipgen Manipur Handloom and Handicraft Development Corporation Limited case इबोमचा नाउरिया पाखंग लाकपा एसी की एमएलए सोराई सम केबी ना मयाई तांगबल लौदुना सरुक्या की थवम मदुगा मरी लेनना इंडिया की प्रेसिडेंट न पीबा पद्मश्री अवार्ड अहुम एम मुक्तामणि देवी वुडन शूज एल बिनो देवी पोटलोय क्राफ्ट अमदी के इबोमचा डोल एंड टॉयज दा लुपा लाख अममम पीकी चाही लिसिंग अनि कुनमाथोय कुनिथोय की ओइना हैंडलूम द स्टेट अवार्डी अमा मेरिट अवार्ड अनि अमदी इंस्पिरेशन अवार्ड दा मियोय निपान ना फंगलकी लिसिंग अनि कुनमाथोय कुनिथोय की हैंडीक्राफ्ट दा मियोय तरुकना स्टेट अवार्ड फंगकी
Merit Award Tamyoi Taranithoi amadi Inspiration Award Tamyoi Tarana fangki. Nakal amaromda Modernization Scheme ki makhada State amadi National Handicraft Award nifu humdoi dasu ikai khumnaba utuna Case Award ka loinana memento amadi certificate piki. Thawamasi ka mari lenana Minister Nemcha Kipgen hai lamdamasi ki fisabi sing chawkhat hanabagi damak lisingani tara mangadagi hauraga Chahi Kudingi Ministry of Textile Government of India na August 8 asibu National Handloom Day haina palan tawduna lakli. Lisingani tara mangada India ki Prime Minister Narendra Modi na Chennai da ihan hanbo oina chief guest oiduna pangthoke. Minister of Textile Government of India na lamdamasigi handloom industry bu chawkhat na bakhongthang kaya lakhatli. Masigi manung channa National Handloom Development Program maming panbayai. Bisnupur District ki Moirangda Craft Handloom Project ama lokhatkhrei. My Handloom My Pride haiba asina recognition pibiriba Manipur gi handloom amadi handicraft singi pothok sing khudam oina safi lanfi wangkai moirang fi lamdam masigi masak nairaba product sing ni haida phongdokhi. National Institute of Design natraga reputed institute again pass out to textile designer 24 busho textile designer oina sahi abun khanbani apun ba oina 46,896 and 897 handloom viewers sing project asida sahi abunda cover to gani state government ni anoba thora oina 2018 and 19 the state government na yan scheme initiative hi Makatana 2026 and 2027 Hauba Schemasi Zathakini Manipur da puthokliba nat ki oiba handloom and handicraft ki potlam singasi malem gi thakta amadi domestic market semduna fangana bahona minasi haina Khetrigau AC gi MLA Sek Norul Hasan na phongdokre ngasi nipan lak suba National Handloom Day ga mari lenana Weaver Service Center da sindana Porampat da leiba center asida pangthokre thor maduda athoiba mitunglen oikiba Khetrigau AC gi MLA Norul Hasan na makha tanahai lamdam masigi nat chatnabiga Handloom and Handicraft ki pothok singna lamdam asi malem gi thakta masak takli masi pak sana khangana bahona ba mathau tai nat chatnabi gi pothok asi atopa lamsingda machine season aduna mahut sinaba honarakliba asi laibak thibani aduna lamdam asi gi myamna su malem gi thakta pukhatpada achauba thodang lausi haiki thormadu da tongan ba fisabi singna certificate kya su yenthoki Koina series that I will see I will come up. I am designing a company Utsal Tam. Share Koina this market and I see bananas, sari, say the one time see the rubber. Fighting it down, focusing among the other was in massaging this marketplace. Not to focusing, Katsanal, Utona, Amadi Mapan, the Saleva, boxing, say, and there is hardly with market self-sustainable, self-help group of self-sustainable. We have a quantity job from basic India ke wina 70% contribute to basic revenue in the July ki tang kunipan dagi hogduna August ki tang nipan fauba Birmingham da chothakiba Commonwealth Games aduda Manipur dagi Saikho Mirabai Chanu amadi Sorokhaiba Midyarani anina gold amadi silver medal lawraktuna Manipur da thoklakpada Manipur Weightlifting Association Women's Development and Cultural Foundation Langol Ningthau Laikai amadi Manipur gi myamna makoibu ngasi Imphal International Airport ta taramna okhrei Ningsing Bayai Saikho Mirabai Chanuna Handak Commonwealth Games ki Women's 49 kg with weightlifting category da weight punna kg Chaniga Sufna ama thangatuna gold medal lawba ngamlakibani amadi Sorokhaiba Midyarani na women 55 kg weightlifting category da punna weight Chaniga Sufna ani thangatuna silver medal lawrakibani Airport ta miyamna okpagi thoramda Mirabai Chanuna phongdokibada masana masagi record thugaiduna medal lawba ngamlakiba asi nungaiba fawi amadi Birmingham Auditorium da sanaba yengba lakpa India macha mayamna mahakpu pukning thogalakpa aduna mangonda haraubaga loinana pukningda chauthokchaba amadi thogatpa fauki haina phongdoki
मनपुरदा लेरिबा म्याम खुदिमको आइना इकोकनोना खुरुमजरी यामना नुंगाय सुमाइना मेडल लौरगा लाकपदा दैजो हंतकिसी अइंगोंदा हेना नुंगाइबा अमा पोए हाइदि आदसो आइना कॉम्पिटिशन तौबा मतमदा अखोय ऑडियंस इंडियन यामना लाकपा हाइतारे को बर्मिंगम सिदे इंडियन याम लay aduna moina poida cheer up yam tawe loinamuk tv da so uramgani na khale di yamna support pi phange akhoida aduna yam nungai bam su poki aduga ai performance ai phajana dum tawe na khale ai na 2018 da ina isagi record adu tawjagi adu hantak ki so ina isagi record du thugara ga ige dum record hana 48 kg da oibane adu hujina 49 kg da isagi record adum tawe yamna nungai smana okpiram base akhoi gidi hena nungaiba numit me na hai jani Nakal amaromda sorok khaibam bidyarani na haikibada Commonwealth game asigidamak makoi asi tha amagi mamangdagi Birmingham da train tawduna lakibani loinana lakatoriba Olympic kidamak tasu training kanna tawri haiki koi weightlifting gi adum competition ama walikan gi mamangda haude koi Commonwealth games ki mamangda koi Birmingham UK da koi tha mai mamang koi chatlaga game to le koi India gi koi manga khalle chimira ne ene nupa humamaga adura koi 2024 or Paris Olympic ki koi adure haudoine ba habdi 24 bang manung da koi trial to doni da adugi December da Olympic ki trial sida ai pra wakan fazana thadaraga fazana sanaraga Olympic chu yaw phongnaba World Championship Asian Games wali thirloina ya do Chahi asida pangthukiba Sirui Lily Festival da winner oikiba Mizoram gi Profits koba band amada Fifam thopa lupa lakh tara gi sale gi mana piramdaba amadi Manipur gi Tourism Department ki mingchat thian bagi damak Festival asigi Entertainment Sub Committee ki Event Manager oikiba Gigbox Production Private Limited Thangapat Blacklist ta thamle haina Manipur Tourism Department ki Director W Ibohal na phongdokrai ngasi North AOC da leiba Tourism gi Office Chamber da pangthukiba gi mifam amada W Ibohal na hai Sirui Festival asi pangthok na ba honabada Sub Committee kya khaidoki madugi manungda Entertainment Sub Committee da Event Manager oina Gigbox Production Private Limited khanmani Festival asi ki damak lengak na Mari Dasmik Manga crore budget semki masigi manungda 3.5 crore thadokrabani Thadokhiba senfam asigi manungda Entertainment Sub Committee asigi damak 1.5 crore rongi senfam lengak na kaithakre adubu winner oikeba Profits Ben gi Facebook ta case prize Tourism Department na pidana leire hairakpadagi viral oraki masidagi department na thigatpada Entertainment gi Event Manager oikiba Gigbox Production na thoklam dabani haibasi khangalaki bani haiki Director W Ibohal na makata na hai Tourism Department amadi Manipur lengak na Manipur asi malem gi thakta sak tak tu na lakliba asi asigumba asina kaishu laitana mingchathia le masi laibak thibani Department na kufna tanaraka winner oikiba band da case prize yohan kre aduga mong maril tadaba Gigbox Production Private Limited ta action lokhatpani masida miyam na social media da Tourism Department pulan na pauthokta na basu appeal torakli Hadaki Sirui Festival se kamaina singe sigi festival se sinna bohana koi organize state level fourth Sirui Festival organizing committee ko bomle sigi chairman si honorable minister the chairman of the department asina tawri sindi only facilitator different sub committees mayam ama hapaga makoi work to hol makoi awat apa makoi coordination aduna akona to adana masis the music problem ama la akada di directorate of tourism department of tourism masis the Facebook ta WhatsApp ta social media da ining iba haning haiba sahi kya khonu parar ko ni karibu ta khabi da masi ya lai wakti masi kita khandha biraga makata ba post comment me am taw ni su khara khallaga masi taw ni bana ai am tourism mai state ki khanbiraga suba negative comment review me am se masi athok yu haina akang naba pau ama fangbadagi ngarang ahing nongyai matung pung 12 minute kontra taba matamda lilong chingkha makhada brown sugar sungfam ama thugai kre malem gi kaitel da lupa crore mar funithoi rom oigadaba kg yankhai mari henba brown sugar fagat pangam kre lilong police narcotics and affairs of border NAB amadi commandant and nimai na luchingba
Nipan suba IRB ki apunba kangbu amana lilong chingkham makha lekai da leiba leikidraba Muhammad Salahuddin gi loinabi chahi nifu mapan surabi Imam Bibi yumda thomjinduna thiba humbagi thabak chathaki Maduda irong umangdagi yumkhaibam Basir Ahmed ki chahi 18 khakta ngairiba machadupa yumkhaibam Mustafa na brown sugar sungduna leirambadagi fagatki brown sugar sungbada season naramba potlam singsu police na lokhatki makha taba wahang bahung chathanaba faraba Mustafa Lilong police station da thamkre matang as break matang lominasi PONYTV na makhal mathel gi thoram sing sanduktuna miyam gi seba tawjari masida hena mai pak na bagi damma PONYTV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiyu hena mai pak channel ama oina bagi damma PONYTV ki contact number 9362511104 da contact tawbiro Makadu pijariba contact number natraga email asida miyamna suggestion pibirakna ba harjari miyamgi suggestion bu khawramna ngaijari Break ki matung da taramna okchari makhataba pau amu pizari National Highway to Tidim Lambi ki Fogok Chau Ikai Awang Lekai da ngarang nungtil eco van ama mai thakiba thodok amagi matangda SP Bisnupurna pirakpa report ki matung inna pamdaba thodok thoglakpa yabana maram oraga Manipur gi mafam pumnamakta mobile data service ta athingba leiragani haina ngarang numidang athengbada Manipur lenga ki Special Secretary Home Aids Gyan Prakash na order ama thokre Athingbasi temporary suspension of telecom service public emergency or public safety rules 2017 gi rule ani gi makhada thambani hari lamdam asida leiriba miyamna tangdu leitana leibada akaiba pirakpa yabagi jingnaba leibadagi thamliba athingba asi numit manga ni chatnagani amadi athingba sigi mayokta kanagumbana thabak tawraklabadi mari leinaba law gi matung ina cherak phangani hari Bisnupur amadi Churachandpur district singda mathang sitna ngarang August 3 ki numidang wairam pung 3 tagi amadi numidang pung 10 dagi hauraga tha ani CRPC ki section 144 subsection 2 gi makhada miyoi manga natraga manga dagi hena punba amadi mi sokpa yaba khusukulai paibada athingba thamjankhre Bisnupur ki district magistrate Laurembam Bikram amadi Churachandpur ki district magistrate Sarachandra Arozuna tongan na thokpa order gi matung inna Bisnupur amadi Churachandpur gi mafam singda law and order da akaiba pirakpa yaba pamdaba thodok sing thoklakpa yaba gi fibam leibadagi athingbasi thamjankhibani hari Hiramama hekta da mari lainana kanagumbana wakat mifam wakat khongjang natraga miyam pungadaba lining laishol harau kumhai ki thabak thauram sing pangthok ningba leiragasu mangjong nana district magistrate singdagi ayaba logadabani haina Bisnupur amadi Churachandpur singi district magistrate singna khangalakli Ngasi Lions Club of Kakching Greater gi lisingani kunithoi kunumdoi gi thaupugadaba anoba board of directors singbu wasak laubaga loinana anoba lion member manga hapchinduna chahi gi mifam ponbi restaurant Kakching Kunauda pangtokre ngasi pangthokiba mifam da lion Dr. W Gopi Mohan district governor district 322D lion TH Keso vice district governor 2 lion M Lokendro region chairperson amadi N Munal Maitei John chairperson Sarukyaki ngasigi mifamda Lions Club of Kakching Greater na khunai asigi damak pangthokiba amadi tungda paikhat kadaba thabak singi matangda secretary na report piduna miyamda khanganki Wakalon manaba apunba wama kangleipaki secretary publicity and debeshor na thadorapa cherol amagi matung inna lakliba agaski tangkunda mitei lona India gi nipan suba schedule da chankiba kutra mathoirak subagi thoram ama Manipur Press Club ta pangthoklagani hari
थौरम असिगी मनुंग चन्ना लमदम असिगी अयिबा अयिबी सिंगना ममांगदा लाइरिक कोइना फोंखिद्रिबा मसाना इजबा लोल्यान याउदबा वाहै परेंग कुंदगी कुंट्रा फाउबा सांगबा मतोन चोंखलक्लिबा मिटै लोन हाइबा हिरमदा अथोय अहेन चांगदमनबगा लोइनना अहानबा अनिसुबा अमदी अहुम सुबा तारकपा सिंगदा मना ओइना सेल सखंगसे अमदी मेमेंटो सु पीगनी हरि अथोय अहेन तानबासिदा सरुक यानिंगबा सिंगना लाक्लिबा था सिगी तांग 13 की नुमित चुंगबा फाउबदा पिसलक्तबा चेरोल असना खंगलक्ली मचे मचल ओइबी सिंगना मबुंग मौपवा ओइबा सिंगदा राखी पुनबगी कुमहै रक्षा बंधन हयेंग पांगथोकदरिबा सिगी मांगोइनना ngasi कक्चिंग ए सिगी एमएलए मयांग लांगबम रामेश्वरदा प्रजापिता ब्रह्मकुमारी ऐश्वर्या वैश्व विद्यालय कक्चिंगी ब्रह्मकुमारी सिंगना राखी पुनख्रे वायरी सबल लेकाय खोंगनांग लमतै परेंगदा लेबा ब्रह्मकुमारी सेंटर पीस पैलेस ता लेबा पैलेस पांगथोकिबा थौरमदुदा ब्रह्मकुमारी सिंगना मखोयगी अवा अना लाकदबा सिंग मबुंग मौपा ओइरिबा एमएलए दा ngakthokpinaba nikhi तखेल यूनियन क्लब नसिंदुना ngasi तखेल खुंदगी हंदक हाइदोकिबा क्लास 10 अमदी 12 एग्जाम दा माइ पांगलखरबा महिरोय सिंग ओक्तुना पुंगनिंग थगतपगी थौरम अमा इम्फाल ईस्ट मनुंग चनबा सिंगटम कम्युनिटी हॉल तखेल दा पांगथोखरे थौरमदुदा मणिपुर हैंडलूम एंड हैंडीक्राफ्ट डेवलपमेंट कॉर्पोरेशन की चेयरमैन एमएलए केएच इबोमचा तखेल ग्राम पंचायत की प्रधान मोरांगथेम निंगथेम तेनलौ चना अमदी सैजांगी जिला परिषद मेंबर अमोम ओंबी जामिनी अमदी तखेल यूनियन क्लब की प्रेसिडेंट मोरांगथेम प्रिय कुमार ना मयाई टांगबल लौदुना सरुक्याखी Jahi khudingi akoizam Bubon Family Ningsing Mana ABFANIM Organizing Committee na Thobal Municipal Council TMC gi Manung Channa Leriba Ward number 18 gi Manung da Leiba Board na Lauba Class 10 exam da Mako Oirakraba Mahiroi Singbu Jahi asigi oina su maridak subo oina taramna okpa amasung Mana yinthobagi thauram ama ngasi Thobal Wangma tabada Leiba Sai Mandir da pangthokre Thormaduda retired headmaster L. Ibocho, retired ZEO John 3 Thawal AK Norendro Amadi, retired headmaster H. Gambir na Chingbana Sarukyake. Thorongi mapung oiba saruk ama oina mahiroi mangada sel gi mana amadi certificate piduna pungning thawatki. Senior citizen top singtha yaripokna sinduna anirak suba oina bosem kosem amasung CBSE gi examination singda thoidok hendok na mai paglaklaba mairui singbu harau tayamna oktuna pukning thawatpagi thauram ama ngasi top singtha gram panchayat ki panchayat ghar da pangthokre thormaduda tulihal jila parishad ki member kongbam inaucha senior citizen ki president moirangthem nodia chan amadi top singtha gram panchayat ki pradhan yumnam tomba mayai na tambal longtuna sarukyake ngasigi thormaduda top singtha gram panchayat ki manungda leiba top singtha amadi lai manai khulani gi club ahumna konba lekai singdagi bosem gi class 10 gi exam da manipur gi oina 19 suba position da mai paglakiba top singtha dagi sanabam yai khomba maite yauna class 10 amadi 12 examination da mark cha da humfutara manga gi mathakta fangba mahairoi nifutareta sel citation amadi achamba kudol pot sing piduna pungning thawatki matang asta break amatang nominasi PONYTV na makhal mathel gi thoram sing sandoktuda miyam gi seba tawjari masida hena mai pak na bagi damak PONYTV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiu hena mai pak channel nama oina bagi damak PONYTV ki contact number 9362511104 da contact tawbiro Makadu pijari ba contact number natraga email asida miyamna suggestion pibirak na ba harjari miyam gi suggestion bu khawramna ngaijari break ki matung da taramna okchari makataba pa omu pizari
Social Educational and Cultural Development Association Thobal Khetri Lekai Sekdana Sinduna Association asina konba Thobal Khetri Lekai gi manungda leiba afaba maheroi singda manamatum yentokpagi thoramama ngasi association asigi sanglenda pangthokre thoramadu khangabok asigi hanagi MLA O Landhoni Khetri Lekai Women's Development Association gi President Ningthaujam Sumo Thobal Municipal Council gi ex councillor Puyam Jotesor Nasaruk Yaki Thoramadu handak chahi ki class 10 amadi 12 ki examination da lekai asigi makok thonglakpa mahirai singda manamatum piduna pungning thawatki chahi asigi oina bosem kosem amadi CBSE gi haidokiba class 10 12 ki exam da konthaujam GP gi manungda leiba makok mathang tarakraba mahirai singda laikhidraba ke ibo chagi mingda ahanba GP level meritorious award lisingani kunithoi manamatum yenthokpagi thoramama ngasi konthaujam makha lekai community hall da pangthokre thoramadu da donor oikiba konthaujam anandabi nahai lamdam asigi haurakliba mahirai singasda pungning thogatpa oina laikhidraba ke ibo chagi mingda imung manungna sinduna achamba manamatum yentokpagi thoramasi pangthokpani mahirai sing asina honaduna makok mathang tarakpa asi thagatpa mathautai lamdam ama fage harabadi mahirai kya asi afaba maikaida puba changi mahirai singna sumatam ngak na chatpa madi nisadagi lapthok na bakhona si haki thoramadu da konthaujam maning tribal village ki kulakpa G Kwaklai retired headmaster Laisangbam Ibobi retired graduate teachers konthaujam rupa amadi konthaujam makha maning lekai development committee ki president Konjengbam Tombasu president member oina sarukyaki class 10 lambe 12 CBSE high by examination asida first position first division lambe first position da lakba sata sing opagi mai lena na koina ngasi pangthoi di basi ko lai hidra bai gi ngo mingwen haga sarabada ko du du ko sa hai miyam khangna basi gi mingda ko family na kasabani hai ba kasabagi maramdi ngasi ko society asida hata sing thogdang achuki matik jang lai hai bai wakhalon da tasabani du ga loina na ngasi hagoli ba sata sing asida ko pungning thogot ko na pija ba ngasi aikoina pijarabe wakasi koi cham chamba koi kalam amane ghari amane aduga sadi hai ambagani kalam sina aikoina taibadi sada singa se aikoina koi matam punamakta ningan na balai kana koi lamdam masigi michat poro hai wakalon thamjabani aduga koina pijariba koi ghari sina matam punamakta ngasi hawriba sada singa sina matam pulinga sijana hai bagi adumna wakalolada aikogi hai ba yawat maji aikoina kusina jare aduga loina na aikogi khongang ngasi gi oina twe position da lepa ki bai ko gi sunupi roya konthok jam ko se puning thagot boina ngasi gi as GP level committee award ase ko ai ki da bai ku bo miam na godu ba sa ha ko na ba se gi kan mapham dai ko na kasab Forest Department ka khusamnaduna kongba maru laifam ikongi akoibada lamtu sengdokpaga loinana uhai pambi sing thajinduna Green Manipur gi campaign changsin ba leptri ngasi su kongba maru laifam gi sarukta sinam ising thembi isika yumnam khunauda natana Sporting Association Kongba Maru Sa Khundrakpam Kendra Youth Organization Khukyo na Kongba Maru Laifam Len Apulba Semgat Lufka Kusamnaduna June July amadi August thada nong tarakpa matamda ayambada Laifam asigi akoibada leiriba ahangba sing sengdoktuna uhai sing paksana thajinduna lakli u thabagi thoramaduda luangcha ningthemjau koba ngapigani Kongba Maru Laifam Len na Laifam asibu Historical Monument Act ki manung chalhanduna asengba mafam amani haibadu khangnaba hotnabada mangjin thana pukhapiu haiba mari leinaba government ki loisang amadi chief minister gi puning chingsilakli lakadoriba humfutara mangarak suba Independence Day ga mari leinana Kakching Kaitel Luna na thamnabagi pandamda Kakching Bazaar Business Welfare Association na Kakching gi MLA M Rameshwar Kakching Municipal Council Kakching DC District Police Kakching Fire Service amadi Forest Department ka punna khusamnaduna Kakching Police Station mapadagi Kakching Kaitel fawba sitsengbagi thoram ama ngasi pangthokre Thoramadu gi matangda Kakching Bazaar Business Welfare Association gi President Nomaitem Sanatombana Kakching asi Manipur gi ani shuba khwaidagi chawba tawni hainaribani adubu hiram kayada sotaraga leiraba asida lengak na henna meeting changbinaba appeal tawki अखोइना ngasi social service तौजरिबसी कक्चिंग बाजार से लू नाना थम्बगी पांदमनी अदुगा लोइना लोइना ना लाकदोरिबा
15 August का मरी लेनसु अखोई कक्सिंग असे यामना लू नानबा म ओइननबगी दमकता अखोई ngasi की सोशल सर्विस असी पांगतोक चबनी अखोई कक्सिंग असे येंगबदा मणिपुर की मनुंग सेकेल टाउन ने हारिबनी अदुबु गवर्नमेंट की साइड की मियेंगसी खरा चंगबीबो वाटपगुम तोई यारिबो मखैदी गवर्नमेंट की साइड की सु अखोई कक्सिंग सी खरा मियेंग चंगनिंगी बाजार बिजनेस वेलफेयर एसोसिएशन की माइकेदगी गवर्नमेंट खरदो सेंबिरकने हाइबगी आशा थमग लोइनना अखोई ngasi असी सोशल सर्विस असी माइ पांगना पांगतोकमिनसी हाइ कक्सिंग डिस्ट्रिक्ट लेबा तोंगान तोंगानबा स्पोर्ट्स डिसिप्लिन तरामरी फुटबॉल हॉकी आर्चरी वॉलीबॉल बैडमिंटन टेबल टेनिस खो-खो स्विमिंग ट्राइथलॉन वुसु मुक्ना कबड्डी एथलेटिक्स अमदी बॉक्सिंग की मिहुतसिंगना सरुक यादुना डिस्ट्रिक्ट स्पोर्ट्स एसोसिएशन कक्चिंग की ऑफिस दा जनरल बॉडी मिफम अमा पांगथोक्तुना कक्सिंग डिस्ट्रिक्ट ओलंपिक एसोसिएशन सेमख्रे नौना सेमलबा एसोसिएशन असि की थौपुनबा मियोय तरातरेतना साबा एग्जीक्यूटिव कमिटी अमा सेमख्रे कमिटी असि की प्रेसिडेंट होइना KS धर्मदास जनरल सेक्रेटरी होइना M नीलोबु येतनाबा लेतना खनख्रे हारि थांगता हाइबसी स्पोर्ट अमा ओइबता नतना लमदम असि की थक्सी खासी थवलोन मसक ताकलिबा मसाना अमानि हाइना अपुनबा मणिपुर खुयल लालोंग लुफ AMHLL ना फोंदोखरे लुप असना सिंदुना इबुदौ थोंजुलाकपा लाइपुंगदा पांगथोकिबा हुयल लालोंग नुमित अमदी लुप असिगी तरुक सुबा मपोक कुमोन थौरम अमदा मणिपुर यूनिवर्सिटी ऑफ कल्चर की वाइस चांसलर डॉक्टर पौनम गुनिंद्रो MHLL की प्रेसिडेंट ओक्रम मंगले मैटे स्टेट कला अवार्डी पुथम मंगी थांगता एंड कल्चरल रिसर्च एकेडमी की प्रेसिडेंट प्रोफेसर लौरेंबम जॉय कुमार अमदी एडवोकेट M कोरौ हनबा लुवांग नसरुक याकी AMHLL की प्रेसिडेंट ओक्रम मंगलेम नहाई मणिपुर की थांगी मयादा ब्रिटिश ऑफिसर मंगा कंगला उत्तरा ममांगदा मंगा कक्तुना हाथी मधुगी दमक थांग ता मुथत नबा ब्रिटिश न कन होनकी फोंग न थांग ओराइबा याकिदे अदुगुम्बा फिबम अदुदा थांगी हाइसिंगबा मांगथरकी अदुबु मैदिंगु चुराचानगी मतमदगी थांग ताबु योखतनबा होनरकपदुना हौजिक्ति तमनरिबा लाइरिकी सिलेबस ता हाप हौरे ngasi thang ta gi championship kaya pangthokpada manipur na makok thongduna lakle lising ani tara taruk ki augusta oja singh tanaduna apunba manipur khuyel lalong loop semki lamdam asi ki masana ama oriba thang ta dasu association ama khak oidaba masina maram oraga karamba association da mateng pangada ge haiba khangdabana thang ta da lenga ki meeting yamna watli haina phungdoki मतम मणिपुर से थांगता लमदा इसिंग चनपान मौद्रमा तो मणिपुर वार्डा बिरिसना लांगना का थांगता की वन मुथननबा अन्ना तो लाम थाके करी नय का नमोय कंगलाउ त्रा समांगदा कोई अंगो था मंगा तुवान पियादा हनन बै मतुमिना बिरिस मंगा मबुबा मालिंग के थाके पृथ्वी मन लोई चनपान लाको से मणिपुर दा कोई मंगा हिंग कक्तन कक्ता कंगलाउ त्रा समांग हाथि अदु मथरुंदि थांगी मतम कुइन छिदरो मतुंदा इसे जमापन मौदाम दोय लेदा सीसी हाई स्कूल दा निंथौ पुरातान महाराज आइजी मेटे की निंतम बदुंबा एलोंगी दंबा बखलो रमत निंतम पांदर कोनी मरुना थांगदा से स्कूल दा हाबदबे यादे न सजा लाइन खनरिबा थांगदा से लोखतना अतौ गुनि योखले मही मयाम ही मोन उत्तम देबे यादे कन बुहन लकदी खजानी फोंगदे आम फोंगोलम लातना मन कुनाइदा इनु कुप छंगम साबना मणिपुरी बो आहाम थांगदान दबना स्टेट असि की ओइना हौखिबा पुंग कुनमरिदा पुन्ना मियोय कुन पॉजिटिव ओइख्रे मियोय अनि सिबा यावख्रे COVID-19 कमन कंट्रोल रूम दगी थादोरकपा रिपोर्ट अमगी मतुंग इना हौखिबा पुंग कुनमरिदा नुपा मापन अमसुंग नुपी 13 पुन्ना कुन पॉजिटिव ओइबा यावख्रे हौजिक फावबदा पुन्ना मियोय लिसिंग अनि गा चामगा कुंथ्रा निपान लेखिद्रे स्टेट असि की ओइना हौजिक फावबदा मियोय लाकमा लिसिंग कुंथ्रा मापन गा चहुम निफु निपान पॉजिटिव ओइख्रे मसिगी मनुंगदा मियोय लाकमा लिसिंग कुंथ्रा तरुका चमापन यांखै मंगा न रिकवर तौबा ngamkre एक्टिव केस ता मियोय चनी गा यांखै मंगा लेरी रिकवरी रेट ना 4.9 ने लोशिलकपदा मरुइबा पाउ अमहना पिजरी चथरिबा इंडिफिनिट इकोनॉमिक ब्लॉकेट असि ngasi अहिंग नोंगयाइदगी हांगदोक्त्रबदी फगोकचाउ इखागी मियामना काउंटर ब्लॉकेट चथरगनी हाइख्रे
पोक्चबा मचानुपी फमलानबा मपा सिबगी चेराक पियु हाइना वाकत विफन फमख्रे म्यामगी खोंगचत चतुना थौबाल पुलिस ता थोमजिनख्रे कक्चिन खुनौ लंखाइदगी इथाई फाउबा किलोमीटर 10.3 सांगबा लंबी असे अमुक हन्ना सेमलगनी हाइना मिनिस्टर युमनाम खेमचाना फोंदोख्रे कॉमनवेल्थ गेम्स लिसिंगनी कुनिथोइदा गोल अमदी सिल्वर मेडल फंगलख्रबी साइको मिराबाई अमदी सोरोखाइबम विद्यारानीना मयुमदा हल्लकपदा मियामना हराव तयामना एयरपोर्ट ता ओख्रे लीलोंग चिंखाम मखादा ब्राउन सुगर सुंफम अमा थुगाइदुना मालेम की कैथलदा लुपा क्रोर मरफुनिथोइ रोम ओइगदबा केजी 53 हेनबा ब्राउन सुगर फागत पंगमख्रे अमदी हौकिबा पुंग कुनमरीदा मणिपुर की ओइना कोविड-19 के अनौबा केस कुन थेंगनख्रे असिबा अनि यावख्रे मतंग असदा पोनी प्राइम टाइम न्यूज लोइसनजरे मिजेंग दाबिरुबा पुनमपु अमुका हना खुरुमजरे।